Oinam Sawombung da LEIBA Oinam Sawombung Water Supply Scheme gi overhead tank Athubada LOISINDUNA MIYAMDA THAKNABA ESHING FANGHANDRABADI MAKHA KAYAGI KHONGJANG CHAngsillagani Hairi Oinam Sawombung apunba club amadi meira pai bi love singna sinduna ngasi Oinam Sawombung Water Supply Scheme gi complex ta pangthokpa paugi mifam amada Oinam Sawombung apunba meira pai bi love ki president Oinam Sorojini amadi member Yengkhom Chitra Devi na haikibada Bharat Sarkar na leibak asigi mipung khudingmakta thaknaba afaba ising fanghanaba paikhaliba Jal Jeevan Mission Oinam Sawombung dadi phagitari haibada haimanba thokloi mission asigi first phase 2020 gi makhada ingkumja Lisingani kungi August tagi semgalakhiba scheme asigi overhead tank asi forward loishinbidaba si yamna laibak thibani lupa crore ahum lakh homfumari lising kuntra changna sagadaba overhead tank asi LILONG ACG ex MLA amana provider oiba MS Allinson Impacts and Construction Company Private Limited na saba haurakibani adubungasi fawa lushin bidaba asina miyamda chawna awaba mayok na halay manipur lenga ki mari lenaba authorities singda kayarak chatuna haizarbasu ngasi fawa thabak amata paikhat bidre maram asina miyamgi awaba asi ubiduna athubada ising thakpa fanghanbiyo haina mari lenaba authority da appeal tawrakli loisanba naidana sahi manga taruk hela bauji bodu loisanba naidana makoktagi haugalakpadudagi hauji phawda sahi manga taruk je makoktagi haugalakpadu dum dawdana leire aduga lilong kendragi bot lepiramba miyoi amasu kainojigi da company jiga mari leinana thabak suba jida yawe haina akoina tajai aduna hoji akoina pendabagi wakasi transform ko tabiragadi semba loisandeba asi khara tuna semba loisanbiyu hoji akoidagi kaino tawna thengna sadana leigiba Samurogi water supply moi huji ising phajana pidana mayamda ising prajajing ising phajana yendana pizza pithakana dawdana leigre adu akoigina asukoina tawrakpa pol asida hoji phawwa ising phangandadana sembidadana leiba asi asugi matik penjade water supply ji koi chahi taruk suraji bokta moina loisanbagi phibam ji leitre akoi Oinam Sawombung ji LILONG kendra gi manung dadi koi minority ni haina akoina longjei mayamna su minority ne su hai adubu akoina office ta kyarak hanna chacharure koi mera paibi club yam chachare koi office ta yang khair hanna chalaga haijarurabani adubu masigi matang sida tabiba kowusi leitre aduna masi akoina haijaningbadi praja miyamna leiba praja miyamna akoina haijaningbadi athuba matamda koi isingji afabaji thaknanabagi damakta koi kano singna office singna office mari leinaba koi office ki miyoi singna athuba matamda yengjanbiraga ngasi dagina numit tarani bukki ki manung sida akoi isingji thakpa phanganbiyu haina haijaningi aduga sida paibiriba akoi gi miyoi sing akoi mingoina pandrabasu akoi miyoi kharasina athu matamda masi tawbiraktaba taragadi akoi mera paibi amadi club punjalaga akanba khongjang ju makhal makhai khongjang kya changakani haina ju koi thamjage